Irang na maram oraga Jiribam da numit kayani ki mamangdagi panduna lerakhiba thau gas yauna pochai puba truck punna gari chamaga taranipan rom security ki convoy ga loinana ngase Imphal gidamak Jiribam thadokhre CRPF ki convoy ne escort tawduna purakhiba gari chamaga taranipan adu ngase yupung 3 taram kun manga dagi 3 tara fawda mathang manaw naina Jiribam thadoki ngasi Imphal tamna lakhiba gari singi manungda LPG bullet tank taranipan petroleum gi oina petrol tanker kun mathoi diesel tanker kun taruk ATF tanker ani atei potlam puba tanker ama loinana chana thangna puba truck singi manungda FCI gi kunithoi cement ki mapan fertilizer ki tara transport ki ama chicken feed puba truck ama amadi noodles puba gari taret yaukri ngasi hariba gari sing asi Imphal da changkhrabasu hoje Jiribam da gari marfudra homdoi adumak panduna leiri hariba gari singi manungda petroleum tanker kuntra LPG puba gari kuntra tarera made atei potlam puba gari truck kun manga yauri hari